ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯀꯣꯛꯅꯣꯟꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯅꯤꯄꯨꯔꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯅ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯑꯅꯧꯕ ꯑꯃꯃꯨꯛ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯃꯅ ꯊꯥꯕꯤꯔꯛꯄꯗꯤ ꯀꯨꯏꯔꯕꯅꯤ꯫ ꯇꯟꯖꯥ ꯐꯪꯗꯕ ꯑꯃꯗꯤ ꯃꯇꯝ ꯏꯂꯩ ꯂꯩꯈꯤꯗꯕꯗꯒꯤ ꯆꯦꯅꯦꯜ ꯑꯁꯤꯗ ꯍꯥꯄꯛꯄꯗ ꯃꯇꯝ ꯈꯤꯇꯪ ꯂꯧꯖꯈ꯭ꯔꯦ꯫ ꯃꯁꯤꯒꯤꯗꯃꯛꯇ ꯉꯥꯛꯄꯤꯒꯅꯤ꯫ ꯋꯥꯔꯤ ꯑꯁꯤ ꯉꯁꯤꯗꯒꯤ ꯆꯍꯤ 7ꯃꯨꯛꯀꯤ ꯃꯃꯥꯡꯗ ꯋꯥꯕꯒꯥꯏꯗ ꯂꯩꯕ ꯏꯅꯥꯎꯅꯨꯄꯤ ꯑꯃꯒꯤ ꯃꯌꯨꯝꯗ ꯏꯁꯥꯃꯛꯇ ꯊꯦꯡꯅꯈꯤꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯤꯁꯤ ꯋꯥꯕꯒꯥꯏꯗ ꯃꯌꯨꯝ ꯄꯥꯜꯂꯝꯃꯤ꯫ ꯑꯩꯁꯨ ꯏꯅꯥꯎꯅꯨꯄꯤ ꯑꯗꯨ ꯃꯁꯥ ꯋꯥꯏ ꯁꯪꯉꯛꯇꯕꯗꯒꯤ ꯃꯇꯝ ꯈꯔ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯑꯣꯏꯅ ꯌꯨꯝ ꯑꯗꯨꯗ ꯂꯩꯕ ꯂꯥꯛꯈꯤ꯫ ꯑꯩꯅ ꯌꯨꯝ ꯑꯗꯨꯗ ꯍꯦꯛ ꯆꯪꯉꯛꯄꯗꯁꯨ ꯏꯁꯥꯗ ꯀꯔꯤꯒꯨꯝꯕ ꯍꯩꯅꯗꯕ ꯁꯥꯎꯝ ꯑꯃꯁꯨ ꯐꯥꯎꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯏꯅꯥꯎꯅꯨꯄꯤ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯏꯆꯦꯅ ꯂꯩꯒꯗꯕ ꯀꯥꯗꯣ ꯑꯩ ꯇꯥꯛꯀꯦ, ꯁꯤꯗ ꯂꯩꯔꯦ꯫ ꯀꯥ ꯑꯁꯤ ꯍꯥꯟꯅ ꯑꯩꯒꯤ ꯅꯨꯄꯥꯒꯤ ꯃꯌꯥꯝꯕꯒꯤ ꯅꯨꯄꯤ ꯏꯆꯦꯅ ꯂꯩꯔꯝꯕ ꯀꯥꯅꯤ꯫ ꯃꯧ ꯑꯍꯟꯒꯤ ꯍꯥꯏꯕ ꯇꯥꯔꯦ꯫ ꯏꯆꯦ ꯅꯪ ꯁꯤꯗ ꯂꯩꯔꯣ, ꯏꯇꯩꯒꯤ ꯃꯆꯥꯅꯨꯄꯤ 2 ꯑꯃꯁꯨ ꯂꯩꯕꯅꯤ, ꯅꯈꯣꯏ 3 ꯄꯨꯟꯅ ꯇꯨꯃꯤꯟꯅꯔꯣ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯅ ꯑꯃꯨꯛ ꯑꯗꯣ ꯅꯪꯒꯤ ꯀꯥꯗꯤ ꯀꯔꯥꯏꯗ ꯂꯩꯒꯦ ꯍꯪꯉꯝꯃꯤ꯫ ꯏꯅꯥꯎꯅꯨꯄꯤꯗꯨꯅ ꯑꯃꯨꯛ ꯑꯩꯈꯣꯏꯗꯤ ꯊꯣꯡꯒꯥꯟꯗ ꯐꯝꯃꯤꯕ ꯗꯨꯀꯥꯟ ꯑꯁꯤꯗ ꯏꯆꯥꯅꯨꯄꯤꯒ ꯃꯄꯥꯒ ꯑꯩꯈꯣꯏ 3 ꯄꯨꯟꯅ ꯂꯩ꯫ ꯌꯨꯝꯖꯥꯎ ꯑꯁꯤꯗꯅ ꯏꯅꯦꯝꯏꯀꯨ ꯏꯇꯩ 2 ꯑꯃꯒ ꯂꯩꯕꯅꯤ꯫ ꯏꯆꯦ ꯅꯪ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ, ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯎ, ꯑꯋꯥꯠꯄ ꯂꯩꯔꯒꯁꯨ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯍꯥꯏꯔꯛꯑꯣ ꯍꯥꯏꯔꯛꯈꯤ꯫ ꯑꯩꯁꯨ ꯍꯣꯏ ꯈꯨꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯌꯨꯝ ꯑꯗꯨꯗ ꯏꯍꯥꯟ ꯍꯥꯟꯅ ꯂꯩꯕ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯗ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯑꯩꯒꯤ ꯏꯁꯥꯗ ꯀꯤꯊꯤꯛ ꯀꯤꯔꯨꯝ ꯃꯄꯥꯟ ꯅꯨꯡꯄꯥꯟ ꯊꯣꯛꯄꯗ ꯏꯁꯥꯗ ꯄꯨꯡꯀꯤꯗ ꯀꯤꯖꯔꯝꯃꯤ꯫ ꯇꯧꯕꯇꯕꯨ ꯀꯣꯟꯅ ꯑꯩꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯈꯜꯂꯛꯈꯤ, ꯍꯦꯔꯥ ꯌꯨꯝꯁꯤꯗ ꯂꯩꯔꯤꯕꯁꯦ ꯑꯩ ꯏꯇꯣꯝꯗꯁꯨ ꯅꯠꯇꯦ, ꯏꯅꯥꯎꯅꯨꯄꯤ ꯍꯣꯏ ꯃꯧ ꯃꯌꯥꯝ ꯑꯃꯁꯨ ꯂꯩ, ꯑꯉꯥꯡ ꯅꯨꯄꯤꯁꯤꯡꯁꯨ ꯋꯥ ꯂꯥꯡꯗꯨꯅ ꯂꯩꯔꯤ꯫ ꯑꯩꯅ ꯀꯤꯔꯤꯁꯦ ꯀꯤꯐꯝꯕꯨꯗꯤ ꯊꯣꯛꯇꯦ, ꯃꯁꯤ ꯑꯩꯒꯤ ꯋꯥꯈꯜꯅ ꯑꯣꯏꯔꯝꯒꯅꯤꯗ ꯈꯜꯂꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡꯗꯨꯗꯤ ꯑꯩꯁꯨ ꯑꯉꯥꯡ 2ꯗꯨꯒ ꯑꯗꯨꯝ ꯇꯨꯝꯊꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒꯗꯤ ꯑꯩꯁꯨ ꯏꯅꯥꯎꯅꯨꯄꯤ ꯑꯗꯨꯒꯤ ꯊꯕꯛ ꯊꯧꯔꯝꯗ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯍꯧꯔꯝꯃꯤ꯫ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯕ ꯑꯃꯗꯤ ꯗꯨꯀꯥꯟ ꯐꯝꯕꯁꯨ ꯌꯥꯎꯕꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯐꯝ ꯑꯗꯨꯗ ꯃꯇꯝ ꯈꯔ ꯂꯩꯔꯛꯑꯕ ꯃꯇꯨꯡ ꯅꯣꯡꯃꯗꯤ ꯆꯥꯛ ꯏꯁꯤꯡ ꯇꯣꯛꯅꯗꯨꯅ ꯃꯌꯥꯝ ꯇꯤꯚꯤ ꯌꯦꯡꯅꯔꯝꯃꯤ꯫ ꯑꯩꯁꯨ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯉꯥꯏꯍꯥꯛ ꯇꯤꯚꯤ ꯌꯦꯡꯉꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9:30 ꯇꯥꯔꯛꯄꯗꯒꯤ ꯑꯩꯁꯨ ꯇꯨꯝꯕ ꯆꯪꯉꯝꯃꯤ꯫ ꯑꯩꯒ ꯂꯩꯃꯤꯟꯅꯕ ꯑꯉꯥꯡ 2ꯗꯨꯒꯤꯁꯨ ꯑꯩꯅ ꯐꯝ ꯊꯥꯕꯤꯔꯝꯃꯒ ꯑꯩꯁꯨ ꯑꯗꯨꯝ ꯇꯨꯝꯊꯈꯤ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 1-2 ꯇꯥꯔꯛꯄ ꯃꯇꯝ ꯑꯗꯥꯏꯗ ꯑꯩ ꯃꯤꯀꯞ ꯈꯪꯊꯣꯛ ꯊꯣꯔꯛꯈꯤ꯫ ꯃꯈꯣꯜ ꯑꯃꯁꯨ ꯑꯩꯅ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯌꯦꯅꯈꯥꯔꯣꯝꯗꯒꯤ ꯇꯥꯔꯝꯃꯤ꯫ ꯃꯤꯑꯣꯏ ꯑꯃ ꯍꯥꯊꯨ ꯆꯦꯟꯈꯤꯕꯒꯤ ꯃꯈꯣꯜ ꯑꯃ꯫ ꯃꯗꯨꯗ ꯑꯩꯁꯨ ꯎꯏꯔꯤ ꯀꯌꯥ ꯊꯣꯏꯗꯣꯛꯅꯗꯤ ꯑꯀꯤꯕ ꯋꯥꯈꯟꯗꯤ ꯈꯟꯖꯜꯂꯨꯗꯦ꯫ ꯌꯨꯝꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯣꯏꯔꯝꯒꯅꯤ ꯈꯟꯗꯨꯅ ꯑꯩꯁꯨ ꯑꯃꯨꯛ ꯇꯨꯝꯊꯔꯝꯃꯤ꯫ ꯇꯧꯕꯇꯕꯨ ꯑꯩꯅ ꯇꯨꯝꯊꯕ ꯍꯦꯛ ꯍꯧꯔꯛꯄꯒ ꯑꯩꯒꯤ ꯃꯪꯂꯥꯟꯗ ꯏꯁꯥꯗ ꯃꯤꯑꯣꯏ ꯑꯃꯅ ꯅꯝꯕꯒꯤ ꯃꯑꯣꯡ ꯑꯃ ꯇꯧꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯁꯨ ꯌꯥꯝꯅ ꯋꯥꯅ ꯈꯣꯡ-ꯈꯨꯠ ꯑꯅꯤꯁꯦ ꯂꯦꯡꯗꯨꯅ ꯍꯧꯒꯠꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯐꯅ ꯑꯩꯅ ꯑꯗꯨꯝꯅ ꯍꯣꯠꯅꯖꯔꯕꯁꯨ ꯑꯩ ꯃꯤꯀꯞ ꯊꯣꯛꯎ ꯍꯥꯏꯕꯁꯤ ꯁꯨꯛꯌꯥ ꯌꯥꯔꯝꯗꯦ꯫ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯑꯩꯕꯨ ꯑꯃꯨꯛꯇ ꯍꯧꯗꯣꯛꯄꯤꯔꯛꯑꯗꯤꯁꯨ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯣꯟꯅꯗꯤ ꯑꯩꯁꯨ ꯑꯩꯅ ꯅꯤꯡꯖꯔꯤꯕ ꯏꯁꯣꯔ ꯑꯁꯤꯒꯤ ꯃꯤꯡꯈꯩ ꯁꯣꯟꯖꯔꯒ ꯌꯥꯝꯅ ꯋꯥꯅ ꯃꯤꯀꯞ ꯊꯣꯔꯛꯈꯤ꯫ ꯃꯤꯀꯞ ꯍꯦꯛ ꯊꯣꯔꯛꯄꯒꯁꯨ ꯃꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤ ꯈꯟꯗꯨꯅ ꯏꯁꯥ ꯄꯨꯝꯕ ꯃꯩ ꯌꯧꯊꯣꯛꯆꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯍꯤꯡ ꯈꯨꯗꯤꯡ ꯁꯨꯝ ꯇꯠꯇꯅ ꯑꯩꯅ ꯇꯨꯝꯂꯤꯉꯩ ꯃꯤꯑꯣꯏ ꯑꯃ ꯆꯪꯉꯛꯑꯒ ꯑꯩꯒꯤ ꯏꯁꯥꯗ ꯍꯦꯛꯇ ꯅꯝꯃꯛꯈꯤ꯫ ꯃꯇꯧ ꯀꯌꯥꯁꯤꯗ ꯑꯩꯁꯨ ꯏꯅꯥꯎꯅꯨꯄꯤ ꯑꯗꯨꯗ ꯋꯥꯐꯝ ꯑꯁꯤ ꯍꯧꯗꯣꯛꯁꯤꯔꯁꯨ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯣꯟꯅꯗꯤ ꯑꯩꯅ ꯌꯨꯝꯁꯤꯗꯒꯤ ꯆꯠꯂꯝꯗꯥꯏꯗ ꯑꯣꯏꯅ ꯍꯥꯏꯔꯝꯃꯒꯦ ꯈꯟꯗꯨꯅ ꯋꯥꯐꯝ ꯑꯁꯤ ꯏꯅꯥꯎꯅꯨꯄꯤꯗ ꯐꯣꯡꯗꯣꯛꯂꯝꯗꯦ꯫ ꯑꯍꯤꯡ ꯈꯨꯗꯤꯡꯒꯤꯁꯨ ꯇꯨꯝꯂꯝꯗꯥꯏ ꯈꯨꯗꯤꯡ ꯑꯩꯅ ꯇꯨꯝꯂꯤꯕ ꯀꯥ ꯑꯗꯨꯒꯤ ꯀꯥꯡꯒ ꯂꯨꯈ ꯈꯨꯖꯨ ꯂꯩꯈꯥꯝ ꯍꯩꯗꯣꯛꯑꯒ ꯑꯗꯨꯝ ꯇꯨꯝꯃꯝꯃꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯈꯨꯖꯨ ꯂꯩꯈꯥꯝ ꯍꯩꯗꯣꯛꯍꯧꯗꯕ ꯅꯨꯃꯤꯠꯇꯨꯗꯤ ꯑꯩꯒꯤ ꯃꯪꯂꯥꯟꯗ ꯃꯤꯑꯣꯏ ꯑꯃ ꯆꯪꯉꯛꯑꯒ ꯍꯦꯛꯇ ꯅꯝꯃꯤ꯫ ꯅꯣꯡꯃꯁꯨ ꯑꯩꯅ ꯆꯥꯛ ꯇꯣꯛꯑꯒ ꯀꯥ ꯑꯗꯨꯗ ꯇꯨꯝꯕ ꯆꯪꯉꯛꯄꯗ ꯌꯨꯝꯗꯨꯒꯤ ꯃꯅꯤꯡꯊꯣꯡ ꯃꯄꯥꯗ ꯃꯤꯑꯣꯏ ꯈꯔ ꯋꯥꯔꯤ ꯁꯥꯟꯅꯕꯗꯧꯅ ꯃꯈꯣꯜ ꯑꯃ ꯑꯩꯅ ꯇꯥꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯁꯨ ꯑꯉꯥꯡ ꯃꯆꯥ 2ꯗꯨ ꯃꯄꯥꯟ ꯊꯣꯛꯄ ꯑꯣꯏꯔꯅꯤ ꯈꯟꯗꯨꯅ ꯑꯩꯁꯨ ꯇꯨꯝꯅꯕ ꯐꯝ ꯊꯥꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯟꯖꯥ ꯑꯗꯨꯗ ꯃꯅꯤꯡꯊꯣꯡꯂꯣꯝꯗꯒꯤ ꯃꯈꯣꯟ ꯍꯧꯅ ꯃꯤꯑꯣꯏ ꯑꯃꯅ ꯕꯣꯝ ꯂꯥꯎꯅ ꯀꯥꯎꯔꯛꯄꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯁꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯃꯤꯍꯨꯜ ꯂꯋꯥꯏꯗ ꯆꯦꯟꯈꯠꯈꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯑꯩꯒ ꯇꯨꯃꯤꯟꯅꯕ ꯑꯉꯥꯡ 2ꯗꯨꯁꯨ ꯃꯌꯥꯏ ꯀꯥꯔꯣꯝꯗꯒꯤ ꯆꯦꯜꯂꯛꯈꯤ꯫ ꯃꯇꯧ ꯑꯗꯨꯗ ꯑꯩꯗꯤ ꯏꯁꯥꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯀꯤꯖꯕ ꯍꯦꯜꯂꯛꯈꯤ꯫ ꯑꯉꯥꯡ 2ꯗꯨꯗꯁꯨ ꯅꯕꯥꯅꯤ ꯃꯅꯤꯡꯊꯣꯡꯗ ꯂꯩꯔꯝꯕ꯭ꯔꯥ ꯍꯪꯕꯗ ꯃꯕꯥꯅꯤꯗꯤ ꯇꯤꯚꯤ ꯌꯦꯡꯉꯨꯔꯒ ꯍꯧꯖꯤꯛꯇ ꯇꯨꯝꯕ ꯆꯪꯉꯛꯄꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯅꯨꯃꯤꯠꯇꯨꯃꯗꯤ ꯑꯩ ꯏꯁꯥꯗ ꯀꯤꯅ ꯑꯍꯤꯡ ꯑꯗꯨ ꯂꯦꯜꯂꯝꯃꯤ꯫ ꯅꯨꯃꯤꯗꯥꯡ ꯈꯨꯗꯤꯡꯒꯤꯁꯨ ꯑꯩꯅ ꯈꯨꯖꯨ ꯂꯩꯈꯥꯝ ꯍꯨꯝꯇꯣꯛꯄꯗꯨ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯅꯁꯨ ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯕ ꯍꯧꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯁꯨ ꯀꯣꯟꯅ ꯋꯥꯈꯜ ꯑꯃ ꯂꯥꯛꯈꯤ꯫ ꯑꯩꯅ ꯂꯩꯔꯤꯁꯤ ꯃꯤꯒꯤ ꯃꯌꯨꯝꯅꯤ,
Numit nungti khudingi aina khujulekam haidokibasi makoina wakhal amasu khalamba yai khanduna aisu ahing khuding khujulekam haidokpadu matam kharadi lepage khalami tawbadu boina tumba hek changakpaga aigi naktadi solar lem amadi aina nongandri phok thalami sumna matam khara haukraba matung nong masoina tumba sangakpada aina leiriba kadugi thungnaw marum maduda mapanda miyoy ama lepaga leibagi mami matarakhi madu urubada aisu masidi mawung amani khanduna angang anidusu yenghange tawrami adubu angangsing adudi nungaina tumba ubaduda aisu haudokpiramdi isa pumba phaijupna yumsalaga maike yadomda ondana tumsalami adubu aigi manglanda amuk aina tumliba phamungdagi lukhumromdagi akiba sakpham ama makokto septharaga ingonda sumna hairaki nangi nanakta thamliba mai adu asiba maini aingonda karisu tawba ngamoi haiduna aigi khawri charam masi kanna melaki tanza adu daiga tuminariba angang aniduna aingonda kaurakpadagi aisu mikap thoraki aigi mataw aduda angang anidusu kari khallabano khangde nene kaidawrake hangaki aina amuk karisu tawdi nabani bu tumba yadrabo hangami maduda angang aniduna amuk nene mapan thokningi amukta thosi mapanda hairaki tawbatu aidi aigi manglanda uramba kiba sakpham sing adu ningsinglubada angang aniduga mapan thokpada kijarami ngayakte su tumina phamungda phamduna le aigi mataw aduda angang anidusu tumina hawgalaga mapanda thoki aiso kina angang anidugi matung inarami aduga kamanungda amuk hek changake tawrokpada aigi tungda miyoy amana kanna insalapagi mawonggumba ama aigi sada pairaga insalaki madudagi aisu angangsingduga aina makhet khetuna mai okthoami aduga phamungda tumna aichu wakhal ama tawrami karino yumsida tawriba mataw asibu aina tumliba ka sikak oibajara natraga atopa ka singdasu engonda tawriba asigum makhoidasu tawribajara ka si hana su mauhangi oirammisu hai mataw kyasidagi masu tumba kibadagi ka si hongkibajara adubu magi masani sidi aiga ka sida tumhali phare ai wafam ase losanba yararoi inaw nupi aduda wafam ase hawdoklage khalami masigi matung nonghe kanbagati aisu inaw nupi aduda aina nahandagi thignaриba kiba thodok pumba wari tamami aigi wafam aduda inaw nupi na amuk sumna khumaki hoidiche isena haribadu chumi ka adu thaina dagi hauna ahingda yamna mangakna ganmani aina tumbada su thengnakre adai ka singdadi kya tawdi aina ine mikuda kari maramgino hangubada su makhoi khangde hai adu isena yamna kiraga naiga tuminarasira warasu wana matam kharadi zenang aigi sida lebi ko hairaki maduda aina muk pharese nanga tumdraga su yarani itomta tumba su nati angangani su yauri aina hek ahing tumthabaga summangak narakpaduda aisu nangonda hangakpani hairami asuna matam khara leiragati amuk poinu thage low lokpa matam su yauraki maduna yum masida leiba mioi pumba yahu loina nganarami aduga aidi makhoiga manana yahungan badi ngamamde aina tumiba ka sidi mong amani nongala su isada dum namaga leibanina aichu yahu adum thengami matam khura leiraga de naw nupi su tha phajala ami maduna aigi ka do ina leiba tarami masigi matung ni naw nupi su ani suba macha nupi ama muk phangjaki hojikti ka do de naw nupi su leirabanina aichu kibadi kharadi pharami adubo nongmadi amuksu aigi manglanda akiba sakpham amana aigi khawri se kanna melakpadagi ahing aduda isu kanna lautuna mengaknarami inaw nupi aduda su aina khongna kauduna aibo amukta hawdokpiro hairami tawbudabu handakti inaw nupi adu su aigi mataw aduda pakhalakpadagi mane maku tanaba kaurami aduga aigi sanomduna hawdorakki madudagi su yamna wana mikap thoraki aduga aina makhoida sumna hairami ngasaidagi nakhoi mayamna ngangna saknaribasingdo ai loina tai adubu hawgatpadi sungam ngamdi noisoina law khongba tawrido karimata tadabra hangami inaw nupi aduna amuk se ai tahawdri aina hek khangakpaga baba ima kauraga se bo hawdorakpani hairaki mayam pulingai de soina sumna hairami masigi kasi nakhoi sidokpra natraga khara semtok sadok kirataw natraga di nongmadi miyoy ama soidana lawkhigani hairami adubu aigi wafam adu imungdugi miyoy pumba karimata khumdi tumin makhoigi kada loina changnaki matam aduda aisu wakhal ama laki phare matam kharadi ai mafam asida leirage aduga yumda hankrage khalami asomna matam khara muk leiraga sanupi edusu masada laigi nuksit khara yause maduna masinda lebaw gumba khara marak ta chen ba horaki mataw aduda yumgi halama namadi
ꯃꯈꯣꯏ ꯂꯩꯀꯥꯏꯒꯤ ꯑꯍꯟꯁꯤꯡꯒ ꯋꯥ ꯇꯥꯟꯅꯔꯒ ꯂꯥꯏꯁꯪ ꯑꯃ ꯄꯨꯊꯣꯛꯑꯝꯃꯤ ꯑꯗꯨꯒ ꯂꯥꯏꯒꯤ ꯏꯀꯧ ꯈꯠꯄ ꯃꯇꯝꯗ ꯃꯥꯏꯕꯤ ꯑꯃꯅ ꯂꯩꯕꯥꯎꯗ ꯁꯨꯝꯅ ꯆꯦꯜꯂꯛꯈꯤ ꯌꯨꯝ ꯑꯁꯤꯗ ꯊꯥꯏꯅ ꯑꯍꯟꯁꯤꯡꯅ ꯁꯥꯟꯅꯔꯝꯕ ꯂꯣꯏꯁꯤꯜꯂꯝꯗꯕ ꯑꯃꯥꯡꯕ ꯂꯥꯏ ꯈꯔ ꯆꯠꯇꯨꯅ ꯂꯩꯔꯤ ꯈꯣꯟꯅꯨꯡ ꯑꯁꯤꯗ ꯏꯁꯤꯡꯗ ꯇꯥꯔꯒ ꯁꯤꯈꯤꯕ ꯑꯉꯥꯡ ꯑꯃꯒꯤ ꯊꯋꯥꯏꯁꯨ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯔꯤ ꯁꯥꯒꯩꯁꯤꯒꯤ ꯑꯣꯏꯅ ꯂꯩꯃꯥꯡ ꯑꯃꯨꯛꯇ ꯈꯨꯔꯝꯊꯣꯛꯎ ꯃꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯏꯃꯨꯡ ꯑꯁꯤꯁꯨ ꯁꯥꯒꯩ ꯑꯁꯤꯁꯨ ꯑꯋꯥꯕ ꯇꯥꯔꯅꯤ ꯀꯔꯤꯒꯨꯝꯕ ꯂꯩꯃꯥꯡꯁꯤꯡ ꯑꯁꯤ ꯇꯥꯟꯊꯣꯛꯈ꯭ꯔꯕꯗꯤ ꯌꯨꯝ ꯑꯁꯤꯁꯨ ꯃꯁꯦꯛ ꯃꯉꯥꯟ ꯅꯥꯏꯅ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯅꯨꯡꯉꯥꯏꯔꯛꯈꯤꯅꯤ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗꯒꯤ ꯏꯆꯟꯅꯨꯄꯤꯒꯤ ꯃꯅꯦꯝ ꯃꯀꯨꯁꯤꯡꯅ ꯃꯥꯏꯕ ꯃꯥꯏꯕꯤꯁꯤꯡ ꯑꯗꯨꯗ ꯃꯈꯣꯏꯅ ꯂꯥꯛꯏꯉꯩ ꯉꯁꯤ ꯈꯨꯗꯛꯇ ꯂꯩꯃꯥꯡꯁꯤꯡ ꯑꯗꯨ ꯇꯥꯟꯊꯣꯛꯄꯤꯔꯝꯃꯨ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯃꯥꯏꯕꯤꯁꯤꯡ ꯑꯗꯨꯅ ꯂꯩꯃꯥꯡ ꯇꯥꯟꯕꯗꯤ ꯉꯁꯤ ꯌꯥꯔꯣꯏ ꯊꯥꯡꯖ ꯅꯨꯃꯤꯠꯇ ꯑꯣꯏꯅ ꯂꯥꯏ ꯈꯣꯏꯔꯝꯃꯒ ꯇꯥꯟꯁꯤ ꯍꯥꯏꯔꯛꯈꯤ ꯑꯁꯨꯝꯅ ꯂꯥꯏꯒꯤ ꯏꯀꯧ ꯈꯠꯄ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯑꯩꯒ ꯈꯪꯅꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯈꯤ ꯑꯩꯁꯨ ꯐꯣꯟ ꯋꯥꯔꯤ ꯁꯥꯟꯅꯅ ꯌꯨꯝ ꯑꯗꯨꯒꯤ ꯅꯥꯀꯟꯗ ꯊꯩꯕꯣꯡ ꯄꯥꯟꯕꯤ ꯑꯃ ꯍꯧꯏ ꯃꯗꯨꯒꯤ ꯊꯩꯕꯣꯡ ꯄꯥꯟꯕꯤ ꯃꯈꯣꯡ ꯑꯗꯨꯗ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯃꯗꯨꯗ ꯑꯩꯅ ꯑꯩꯒ ꯈꯪꯅꯔꯤꯕ ꯅꯨꯄꯥ ꯑꯗꯨꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯗꯗꯥ ꯉꯁꯤ ꯉꯔꯥꯡꯁꯦ ꯑꯩꯒꯤ ꯃꯪꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯅꯪ ꯀꯔꯤꯁꯨ ꯇꯧꯗꯕ ꯅꯠꯇ꯭ꯔꯣ ꯍꯪꯉꯝꯃꯤ ꯇꯁꯦꯡꯕꯗꯤ ꯑꯩ ꯏꯁꯥꯃꯛ ꯃꯪꯇꯥꯛꯀꯨꯝꯕꯁꯨ ꯌꯥꯝꯅ ꯆꯨꯝꯒꯜꯂꯤ ꯑꯩꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯑꯩꯒꯤ ꯅꯨꯄꯥꯅ ꯑꯃꯨꯛ ꯁꯨꯝꯅ ꯈꯨꯝꯃꯛꯈꯤ ꯊꯣꯏꯕꯤ ꯑꯩ ꯉꯔꯥꯡ ꯈꯨꯗꯣꯡꯊꯤꯕ ꯑꯃꯗꯒꯤ ꯅꯥꯟꯊꯣꯛꯍꯧꯔꯦ ꯑꯩꯈꯣꯏꯅ ꯗ꯭ꯌꯨꯇꯤ ꯇꯧꯔꯤꯉꯩ ꯁꯛꯈꯪꯗꯕ ꯅꯣꯡꯃꯩ ꯄꯥꯏꯕ ꯀꯥꯡꯕꯨ ꯈꯔꯅ ꯑꯩꯈꯣꯏ ꯇꯝꯅ ꯅꯣꯡꯃꯩ ꯔꯥꯎꯟ ꯀꯌꯥ ꯑꯃ ꯀꯥꯞꯁꯤꯜꯂꯛꯈꯤ ꯇꯧꯕꯇꯕꯨ ꯑꯩꯗꯤ ꯈꯨꯗꯣꯡꯊꯤꯕꯗꯤ ꯅꯪꯍꯧꯗ꯭ꯔꯦ ꯏꯃꯥꯟꯅꯕ ꯑꯃꯗꯤ ꯃꯈ꯭ꯋꯥꯡꯗ ꯅꯣꯡꯃꯩ ꯃꯔꯨ ꯑꯃꯗꯤ ꯄꯥꯜꯂꯦ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯑꯩꯁꯨ ꯏꯁꯥꯗ ꯄꯨꯡꯉꯛ ꯉꯛꯆꯈꯤ ꯑꯩꯒꯤ ꯃꯪꯂꯥꯟꯗ ꯎꯔꯝꯃꯤꯕ ꯑꯗꯨꯒ ꯑꯩꯒꯤ ꯅꯨꯄꯥꯅ ꯍꯥꯏꯔꯛꯄ ꯋꯥꯐꯝ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯔꯛꯄꯗꯨꯗ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯒ ꯑꯩꯁꯨ ꯐꯣꯟ ꯊꯝꯗꯨꯅ ꯏꯃꯨꯡꯗ ꯍꯦꯛ ꯆꯪꯉꯛꯀꯦ ꯇꯧꯔꯛꯄꯗ ꯉꯁꯥꯏ ꯑꯩꯅ ꯂꯦꯞꯄꯝꯕ ꯊꯩꯕꯣꯡ ꯄꯥꯟꯕꯤ ꯃꯈꯣꯡ ꯑꯗꯨꯗ ꯄꯨꯗ꯭ꯔꯨꯞ ꯂꯥꯎꯅ ꯀꯔꯤꯅꯣ ꯄꯣꯠꯁꯛ ꯑꯃ ꯃꯈꯥꯗ ꯇꯥꯈꯤꯕꯒꯤ ꯃꯈꯣꯜ ꯑꯃ ꯑꯩꯅ ꯇꯥꯔꯛꯈꯤ ꯃꯗꯨꯗ ꯑꯩꯁꯨ ꯇꯨꯡꯁꯠ ꯂꯥꯎꯅ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯉꯨꯕꯗ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯃꯤꯒꯨꯝꯕ ꯀꯔꯤꯅꯣ ꯈꯪꯗꯕ ꯑꯃ ꯈꯨꯔꯨ ꯀꯨꯜꯂꯒ ꯁꯟ ꯁꯥꯗꯨꯅ ꯊꯩꯕꯣꯡ ꯄꯥꯟꯕꯤ ꯃꯈꯣꯡ ꯑꯗꯣꯝꯗ ꯆꯪꯈꯤ ꯃꯇꯧ ꯑꯗꯨꯗ ꯑꯩꯁꯨ ꯀꯤꯃꯟꯈꯤꯗꯨꯅ ꯏꯃꯨꯡꯗ ꯆꯦꯟꯁꯤꯜꯂꯝꯃꯤ ꯑꯩꯒꯤ ꯃꯇꯧ ꯑꯗꯨꯗ ꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯨ ꯈꯔ ꯆꯤꯡꯅꯕ꯭ꯔꯥ ꯀꯔꯤꯅꯣ ꯃꯩ ꯌꯣꯛꯊꯣꯛꯑꯒ ꯆꯪꯉꯨ ꯍꯥꯏꯔꯛꯈꯤ ꯑꯩꯁꯨ ꯏꯁꯥ ꯄꯨꯝꯕ ꯃꯩ ꯌꯣꯛꯊꯣꯛꯑꯝꯃꯤ ꯑꯁꯨꯝꯅ ꯃꯥꯏꯕ ꯃꯥꯏꯕꯤꯁꯤꯡ ꯑꯗꯨꯅ ꯂꯩꯃꯥꯡ ꯈꯨꯔꯝꯕꯒꯤ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯌꯧꯔꯛꯇꯨꯅ ꯌꯨꯝꯒꯤ ꯑꯀꯣꯏꯕ ꯑꯃꯗꯤ ꯏꯪꯈꯣꯜꯅꯨꯡꯒꯤ ꯂꯩꯃꯥꯡ ꯈꯨꯔꯝ ꯊꯣꯛꯑꯝꯃꯤ ꯃꯗꯨꯗꯒꯤ ꯑꯩꯁꯨ ꯃꯇꯝ ꯈꯔ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯃꯒ ꯑꯃꯨꯛ ꯌꯨꯝꯗ ꯍꯜꯂꯛꯈꯤ ꯏꯅꯥꯎꯅꯨꯄꯤꯅꯁꯨ ꯑꯩꯉꯣꯟꯗ ꯃꯔꯛ ꯃꯔꯛꯇ ꯄꯥꯎ ꯐꯥꯎꯔꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯏꯆꯦ ꯍꯥꯟꯅꯒꯨꯝꯅꯗꯤ ꯀꯌꯥ ꯊꯣꯏꯗꯣꯛꯅ ꯇꯝꯅꯕꯗꯤ ꯇꯧꯔꯛꯈꯤꯗ꯭ꯔꯦ ꯑꯗꯨꯕꯨ ꯃꯔꯛ ꯃꯔꯛꯇꯗꯤ ꯌꯨꯝ ꯑꯁꯤ ꯃꯅꯤꯟ ꯈꯔꯗꯤ ꯅꯥꯏ ꯍꯧꯖꯤꯛꯇꯤ ꯏꯆꯦꯅ ꯂꯩꯔꯝꯕ ꯀꯥ ꯑꯗꯨꯁꯨ ꯂꯣꯏꯅ ꯁꯤꯗꯣꯛꯈ꯭ꯔꯦ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯑꯩꯁꯨ ꯏꯅꯥꯎꯅꯨꯄꯤ ꯑꯗꯨꯗ ꯐꯖꯅ ꯂꯩꯔꯣ ꯅꯪꯒꯤ ꯅꯁꯥꯗ ꯇꯣꯡꯉꯤꯕ ꯏꯁꯣꯔ ꯑꯗꯨꯁꯨ ꯅꯤꯡꯊꯤꯖꯅ ꯊꯧꯅꯤꯖꯔꯒ ꯂꯩꯌꯨ ꯍꯥꯏꯔꯝꯃꯤ ꯃꯁꯤꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯔꯤꯌꯦꯜ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯃꯊꯪꯒꯤ ꯋꯥꯔꯤ ꯊꯥꯒꯠꯂꯛꯄꯗ ꯃꯌꯥꯝ ꯄꯨꯟꯅ ꯊꯦꯡꯅꯔꯁꯤ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯕꯤꯗꯥꯏ ꯂꯧꯖꯔꯤ